ꯒꯤ ꯇꯥꯡ 3 ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯂꯝꯁꯥꯏ ꯊꯣꯡꯒꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯦꯁ ꯀꯣꯟꯐꯔꯦꯟꯁ ꯑꯁꯤ ꯊꯝꯖꯕꯅꯤ꯫ ꯇꯁꯦꯡꯅ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯒꯤ ꯃꯩꯇꯩ ꯇꯥꯕ ꯈꯨꯜꯁꯤꯡꯗ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯂꯥꯟ ꯊꯥ 16 ꯁꯨꯖꯤꯜꯂꯦ꯫ ꯂꯥꯟ ꯑꯁꯤꯕꯨ ꯂꯥꯛꯁꯤꯟꯅꯅꯕ ꯍꯥꯟꯅ ꯂꯩꯖꯔꯝꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯦꯁ amadi Central Armed Personnel Paramilitary Forces sigi matakta ahenba armed forces kaya hadilakre adugu ngasi lan asibu nang nemtha handuna laksin duna mai thakibadagi lanjet narakhiba maiteisin ngasisu awaba figamda tampaki mafam kayada relief camp senduna sedangduna masagi mayumda Hanjinaba Yanaba Hanjinba Yanaba Nak Siembagi Mahutta Buffer Zone Sembatuna Nak Park Tabaki Fibam that Hambiri More Dagi Selapa Maitacing Palian Lansin Bangamri Susan Puda Kundaramba Maitacing Yum in Pol Nasidi Put Contre Masida Santi Purak Lagani Haina Lauduna Leriba Manipur Lengat Asisu India Lengana Manipur macet tanaba silliba thawong asida pangtha handuna thiamaga thamkhrabra haibasi singadaba ngamde ngakdaba ngamdaba amana kuki refugee singi oiba demand tawbada kanna mangjin thariba MLA minister singsu state amadi center da lenga paiba party gi leader ngakani masida center na kari karamba arotpa agenda leiduna ngasi fawba lan asi loisin handana thamlibana masina tapadi manipur bu khabai khara sana pakhai ge hairibra haibasi langsai thonagi maitei dagi ngati manipur da thokiba irang loisilani haina lepa leitana kuki refugees na lepa leitana khut tharakpa Machi da bomb kapsilakpa sophisticated oiba khulai amadi drone dagi bomb hadarakpa haibasi India lengakna India lengakna hai Ini terus potong. ya Lebih lah jawab, dia tidak ada paham benda baik. Pamalang dia sila. Nah, baik, mathakdagi horake ko tangak Manipur da thokliba irang si loisilani haina lepa leitana kuki refugee sing na khut tharakpa machi da bomb kapsilakpa sophisticated oiba khulai amadi drone dagi bomb hadarakpa haibasi India lengakna Hazil Lakiba Army Amadi Central Paramilitary Forces sing asi utuk yungbagum yunglaga leiribra asumna hojik oiriba fibam asida kayam kuina leikigadawibana tanja asi yausilaknabadi India lengakna Manipur da pamlibasi karino haiba chapchana mangna thokpana haragani haibasi langsai thongnagi convener Rajiv Katrina thorpa cherol asina hungdoraki Manipur India ki manung sandringaida lisang sitna maning makhatamna hinglamba kingdom amani piklaba supikna awana landara padagi sahi taret hunta kurobasu amuk hanjinduna awabu maithiba pikiba South Asia gi manungda British ki lainga muthat khraba matungda ahanba isagi constitution senjaduna landam sigi praja singna mihut Khanjaduna Nimkha Tamna Panabagi Pandamda Lairakhiba Laibak Amani Habasi Lasi Lenga Loisingna Kangpam Thui Karigumba Manipur gi Puari Singnaba Ama di Singnaba Amadi Ima Laibaku Tugainaba Singnarapa Thoknabadi Manipur gi Praja Singna Amata Oiba Period Ama Leminaduna Ekoi di Ojaba Warep Ama Lobagi Tangai Patrabra Ibasi Langsai Thonari Convener gi Warol Asina Makata Ragi Mamang Sahigi
ꯃꯦ ꯑꯍꯨꯝꯗꯒꯤ ꯉꯁꯤ ꯐꯥꯎꯕꯗ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯀꯅꯥꯅ ꯍꯧꯔꯛꯄꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡꯅ ꯑꯔꯥꯟꯕ ꯄ꯭ꯔꯣꯄꯦꯒꯟꯗꯥꯗ ꯏꯟꯗꯤꯌꯥꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡ ꯑꯃꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯄꯪꯊꯔꯒ ꯌꯦꯡꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯂꯩꯕꯒꯤꯅꯣ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯌꯦꯜꯍꯧꯃꯤꯁꯤꯡ ꯃꯨꯠꯊꯠꯂꯒ ꯅꯠꯇ꯭ꯔꯒ ꯅꯝꯊꯔꯒ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯊꯝꯖꯤꯟꯗꯨꯅ ꯃꯅꯤꯄꯨꯔꯕꯨ ꯃꯆꯦꯠ ꯇꯥꯍꯜꯂꯒꯦ ꯈꯟꯕ ꯃꯤꯀꯨꯞꯇ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯀꯟꯕ ꯈꯣꯜꯂꯥꯎꯒ ꯂꯣꯏꯅꯅ ꯁꯤꯕ ꯀꯤꯔꯛꯇꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯍꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯈꯪꯒꯗꯕꯅꯤ ꯃꯁꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯗ ꯌꯥꯎꯔꯕ ꯋꯥꯐꯝꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯂꯨ ꯇꯣꯡꯗ ꯆꯦꯜꯂꯤꯕ ꯏꯗ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯞꯄꯤꯔꯝꯂꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯂꯒ ꯂꯩꯒꯗꯕ ꯅꯠꯇꯦ ꯍꯥꯏꯕꯒꯤ ꯊꯧꯅꯥ ꯑꯗꯨ ꯉꯁꯤꯁꯨ ꯃꯥꯡꯈꯤꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯎꯠꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ